Mayam Kromjadum Mirabus Impact News ni Manung Honaki Thromda Kshetrimayum Premchand Miamutam Oxeri. Chaukarpa Nungaiba, Duka Tandu Letaba, Leibak Amorak Pibasi, Lamda Madugi Mapamadugi, Administration da, Yamna Pazaba, Habadi, Yamna, Administration Duna Yamna, Tonalina, Yamna, Mayek Singna, Lamda Madugi Tabak to Matautai, Duga Hariba, Administration like a Doriba, Tomising, employees sing ado, Yamna qualified Oiba, Aduga Kogi, Lakadoriba, Tuan Ba, Kogi. Civil servant oizagi haiba miyam candidate miyam adudagi kakak launa hatlaga hairiba khogi candidate sing hairiba officers sing asi khanbagi mathau tai aduga hairiba khogi officers sing asi karigumba corruption natraga karigumba sel pijaraga changakpo oitaragadi leibak adu lamdam adu chakotpada thindagani haibasi miyam na khangnar wafamni loina Manipur gisu Manipur Public Service Commission haiduna leiriba commission asi asugumlaba civil servant sing asi launabagi damak lingkhatkiba dumlaba commission edu buhariba commission asi Manipur gi miyamna nomogi thajaba sum mangnarakba maroina ngasi mak 2016 da pangthokhiba Manipur Public Service Commission lauba Manipur Civil Servant Combined Competitive Examination Mains Examination asi kogi QUASH tawre masi chanadre haina ngasi ko da lauthokiba QUASH to bukhang natana hairiba exam asigi matangda kogi tuan ba aranba kya ama leire haibagi wahauda hairiba exam adugi pangthokhiba proceeding mayam adu CBI da muk thijen hannabagi damakta adugumlaba judgment pikhiba sigi matangda ngasi manung huna khanaba kogi suru election biriba se agi hek yeta phambiriba se Manipur nungtigi chahi chuppa leptana phongba pauchi ema weriba Sanaleibak pauchi gi editor Oja HEMANTAKUMAR NINGOMBA Oja Butaram Nokchari adu mathang election biriba sina Manipur High Court ki advocate oi biriba Oja CS MOMON Oja Butaram Nokchari aduga mathang election biriba sina group of aspirant MPSC 2016 gi spokesperson oi biriba KEISHAM KISHAN Butaram Nokchari ai ahan bagi wafam masi Oja MOMON laksage अखोगी एग्जाम से दसे नब क्या मन लेखरे है बसी अखोगी किशनोई कांगबू कोई एक्सपीरियंस कांगबू जिंगिना कोई पुथोरा मतुंगदा RTI थारा मतुंगदा एग्जाम से ओनली अखोई ngसागी मी लिसिंग अमगा कुंट्रा कोई मेंस इबा अदुसु तोंगान बा सब्जेक्टिव पेपर्स निपानगी मार्क चहुमगी पेपर से शुबनगी 7 days दा खोट लगा मधुगी मनुंगदा RTI थारा मतुंगदा मैनिपुलेशन तौरंबा याबगी चांसी याना वांगना कोई ने फोंग उरबा सिगी मतुंगदा केस से मधुगी एग्जाम दो हेक हाइदोब मतुंग निमिनि की मनुंगदा RTI दा मीजे चहुम चमी थानरकपा दि मतुंगदा केस मथंग तौरकांदा ngasi si कोई जजमेंट अमा हाई कोर्ट ने पीबीरे मसीगी मतुंगिना हारिबा एग्जाम 2016 की ngसागी Manipur Civil Servant Competitive Combined Examination की मेंस की एग्जाम asi क्वाश तौरे चनद्रे हारे अदुगा ngसाई CBI दा मुक था हुंगी मनुंगदा हारिबा ngasi जजमेंट कॉपी एसे पीरे मतुंगदा था हुंगी मनुंगदा थिजेनबा योफम भोक लेगरे ngasi जजमेंट से कोई ngसागी ग्रुप ऑफ एक्सपीरियंस कांगबू की यामना माई पाकपा मखोई की यामना हराउबा मखोइने चही अहुम मुक्सी लेप्तन होनरपगी महे यालेना कोई खंजब कोई टाइमिंग अमदु ओइबा मसीदा पल्लिबा जजमेंट सिदा पल्लिबा कोई वारोल सिंग असि याम सुगाइना अहान बता जानम थंबियो सिदा लाइसी कोई ममांगी 2016 दा तौग्रिबा MPSC ना लौबा Manipur Civil Service Examination सिदा असोइबा मयाम अमा लैबसी अखोइगी petitioner kangbu group of experience kangbu sina adungba mayam do puthorte ko na maike ani mak tara kanda sidi lale haibagi chap chaba khudam changda mayam do phangbadagi masi ngasi ka kanda masi Manipur da masi an ba history oidoine ba sina tungda lakadori ba mayam sida su MPSC da hayeng thajaba am lakadoi si laigrabni na sumain tawduna maduna court na pirak pasidi ngasi di masi khwaidagi phabani nei thamjage masi di tentak na yam sangda bida adu ngasagi magi judgment jida yauriba मरुइबा मियामना हुजिक खोगी एग्जाम खोगी एग्जामिनेशन Manipur Civil Servant Combined Competitive Examination 2016 की मेंस एग्जामिनेशन जे क्वाश तौरे हुजिक एमक वायरल ओरे मियामना सिगी मतंग लोइमक ngangnari हारिबको जा अदा मसिदा याउरिबा खोगी जजमेंट जे पल्लिबा खोगी पॉइंट सिंग से खोगी ngसागी खोगी CBI सिनाबा अदुगा अमरोमदा मु ngसागी मसिगी एग्जाम सिगी मखादा हुजिक पोस्टिंग पीदुना लेरिबा खोगी मसिगी मतंग दफौ मते एम खोगी जजमेंट याउरिबा सिंगसे सिगी मतंग तेतंगना तब थंबियो जा जजमेंट सिदी तसेंगना हारगदे कोई पुरा ओइना फुल ओइना दि टेक्स्ट तुदि फंगमना तमि नंगा सिसे मदुदा फुल ओइना करी याउरिगो हायदुदि चप चाबना त क्वाश तौरे हारगदि नसाय क्वाश तौबसिदि याउरिसिदि लोइनमक सि
ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯔꯥꯟꯕ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯁꯤꯗꯤ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯐꯝꯅꯦ ꯑꯗꯨ ꯖꯖꯃꯦꯟꯁꯦ ꯏꯟ ꯇꯣꯇꯣ ꯀꯔꯤ ꯌꯥꯎꯔꯤ ꯀꯩꯗꯧꯔꯤ ꯍꯥꯏꯗꯨꯗꯤ ꯆꯦꯅꯥꯗꯨ ꯌꯥꯝ ꯄꯥꯟꯕꯅꯤ ꯉꯁꯤꯃꯛꯇꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯗꯦ ꯁꯦꯠ ꯑꯦꯁꯥꯏꯠ ꯇꯧꯔꯦ ꯍꯥꯏꯕ ꯀꯛꯑꯦ ꯍꯥꯏꯁꯤꯃꯗꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨꯒ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯈꯤꯇꯪ ꯄꯜꯂꯤꯁꯤ ꯔꯨꯜ ꯂꯩꯇꯅ ꯄꯔꯤꯈꯥ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯃ ꯃꯑꯣꯡ ꯇꯥꯕ ꯔꯨꯜ ꯑꯃ ꯌꯥꯎꯔꯝꯗꯅ ꯄꯔꯤꯈꯥ ꯇꯧꯕꯒꯤ ꯃꯇꯤꯛ ꯑꯃ ꯄꯟꯕꯗꯤ ꯑꯩ ꯊꯦꯡꯅꯖꯩ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯃ ꯄꯔꯤꯈꯥ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯀꯔꯝꯍꯥꯏꯅ ꯄꯔꯤꯈꯥꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯐꯣꯝ ꯀꯔꯝꯍꯥꯏꯅ ꯊꯥꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯀꯟꯗꯛ ꯇꯧꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯁꯤꯡꯁꯤ ꯆꯦ ꯌꯦꯡꯕꯗꯅ ꯀꯔꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯂꯩꯒꯗꯧꯅꯦꯕ ꯃꯗꯨ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯃꯁꯤꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯞ ꯌꯦꯡꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯔꯚꯦꯟ ꯑꯩꯈꯣꯏꯒꯤ ꯀꯝꯕꯥꯏꯟ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ 2016ꯒꯤ ꯃꯦꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯀ꯭ꯋꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯀꯤꯁꯟ ꯂꯥꯛꯆꯅꯤꯡꯕꯁꯦ ꯀꯤꯁꯟ ꯑꯩꯈꯣꯏꯒꯤ 1972ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤꯗꯒꯤ ꯃꯊꯪ ꯂꯥꯛꯄꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯋꯥꯊꯣꯛ ꯑꯗꯨꯝ ꯂꯩꯕ ꯑꯩꯈꯣꯏ 1995ꯗ 2007ꯗ 10ꯗ 12ꯗ इवन हंदकी 2016 की सिबाउता अखोगी ग्रुप ऑफ एक्सपीरियंस कोई किशनी कांगबुना तौबीरगा सुमाइना हाइदि ममांग थोखिबो थोदोक मयाम से अयामना अखोगी मखोई मखोइना कंप्लेन तौरिबा केस तौरिबदो मसा मसागी थबकची फंगाकांदा तोकनखिबा तुमिन लेशनखिबा अदुई मतमदुनसु अखोगी आरटीआई की खुदोंग चाबसे अखोई 2005 की ममांग बौदी लेलेनरमदबा सिदा मरम ओरगा अखोगी किशनी कांगबुना हेक हौबदगिना ngasi phawba ngasi result phangbe sungso soidana maki akhoi nungai biramgani judgment am lakpi base ada masida thengnare ki khudong chara basing adu kari no masida maru oina focus tawra changsel leise aduga ngasi phangi ba judgment asi matang na kai kai thambini matem thambi hajige aduga kendo marak sida kaino ma tang watlam me oza ju order je kitang theng lak oza ju phangam da be adu koina theng na phangjaba da ko ngasi gi jo kon haibi gi se MPSC examination na lokhiba 2016 की मेंस एग्जामिनेशन दो असी क्वास एंड सेट एसाइड हाबदि का एदुगा तोंगाना थंग पुरा लौथोक्रे हाबनेबा अदुगा लोइले लोइना मसिदगी खंगतलगा डीपी ने अपॉइंटमेंट पीगिबा हौजिक प्रोबेशन लोयर मतुंगदा गवर्नमेंट की सिनफम पायरगा एडमिनिस्ट्रेशन वर्क तोरिबा मोइसु मोगी पोस्ट जु लोइना मक का अदुगा सेट एसाइड तोरे हाबनेबा अदुगा लोइले लोइना MPSC ना मथंग एग्जाम तौगद्रा मेंस एग्जाम जे हनगद्रा हनगलोइद्रा जिदि MPSC दा लिबर्टी एमा दि पी हाबने MPSC ना डिसीजन लौगदबनेबा अदुगा CBI इंक्वायरी गी पनबिरे अदुगा मसागी प्रेमचान जो हाइबिरे को खोइना एग्जाम सी तौबु मतम सिदा हाइ मैम मसा मसागी थबक फंगगा चखिबा खोतखिबा यावबा खोतबा सी दुम लै मणिपुर दजु यामना तोइना दि तौगले हाइबदि थबकु फंगनिंगदि केस थाजलु हाइबा जो इसामक दुम हाइरक यावे नंग केस थारि नंग सोइदना की खल्लनीना अदुम हाइरक नते फनाम हाइरे अदुगा कोइना चेंजरक मतम जिदा सी तसेंगना हाइरगदि आई खतंग नते ब यावरिबसि कोइ दुम याम हाइतारे को फनाम एग्जाम जे मतम कुइना MPSC की चैथेंग फंगलब मीजे याम हाइतारे अदा मोइगी चैथेंग दो मोइगी एक्सपीरियंस तो अदुगी ngасagi केस अमा तौब हाइबसि यामना लाइब थबक नते यामना लुई हाइतारे ओजाना जु हेना खंगबिरमनि केस अमा तौब मतमदा डॉक्यूमेंट मयाम कंपाइलेशन तौबा अदगी मेनली ख्वाइ चंगी जे फाइनेंशियल मेंटल स्ट्रेंथ अमा चंगी अदुगा मरमकता दुम पावर इन्फ्लुएंस दुम याउनदम नते अखोइ दजु दुम थेंगनागे अखोइ अवा मयाम थेंगनागे अखोइ लाइबक फबमना ग्रुप ऑफ एक्सपीरियंस से मीजे कितंग यामगे हाइतारे पाक्तकना ने हेता सोइरकपा अदु मनुदजु अमुक्तजु हमना सुमाइना सोइबजे खोजु थेंगनारक्ते अदु अदुमाइ तोरगा अदुमबा पेलौदबा मयाम जे नो अमुक्तंग पुल्लगा ग्रुप ओइना सेमजगिबनी अदु ग्रुप सेम मतमदजु हेता सिदासु मीजु यामनबगे खोइ डिफरेंसेस ओपिनियन जु मयाम जु लै अदुदा माइ मागी खगा पर्सनल इंटरेस्ट याउदबजु नते मसी अदुबो अखोइना दि ग्रुप ऑफ एक्सपीरियंस की मेन साइड ती अखोइदी अखोइगी करियर अखोइगी जॉब फंगगा लोरे हाइबसी वाते सिदा अखोइ केस अखोइ थौ फंगनाइबगी गारंटी जु लैते सेंग हायगदी अखोइना पामदी MPSC जे मोले याम थिना मोले जे अखोइ लोइ खंगनारे अदु सीएम जे तंग सेंगदोक निंबाय तारे सीएम सेंगदोक तारगदी मथंग लाकदोरिबजु अदुगी अखोइजु दुम थागिदोरि दोखोइजु सेंगना चंगनिंग बाय तारे सिमोना चंगबदो अखोइजु पामदबा अदुगी वाफमदुने अखोइना लाक्चनिंगबजे अखोइना यामना मसक नाइबा टेम्पल अमा को अदु अमा ओहेनिंगबने अदुगा अखोइना जो वाखन तौगिबसि केम नते MPSC जे सेंगक तारगदी अते
ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯕ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯃꯊꯟꯇ ꯁꯦꯡꯖꯔꯛꯀꯅꯦꯕ MPSCꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯣꯁ ꯄꯥꯏꯒꯗꯧꯔꯤꯕꯅꯤ ꯁꯤꯅ ꯃꯅꯤꯄꯨꯔ ꯀꯟꯒꯗꯧꯔꯤꯅ ꯁꯤꯁꯦ ꯃꯣꯠꯂꯒꯗꯤ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯣꯏ ꯁꯤꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯦꯁ ꯆꯦꯟꯖꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯏ ꯃꯤꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯂꯧꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯇꯧꯐꯝꯕꯨ ꯂꯩꯇꯕ ꯃꯇꯝꯗ MSUꯅ ꯄꯤꯕꯤꯕ ꯌꯥꯎꯕꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯦꯁ ꯇꯧꯕ ꯃꯇꯝꯗ ꯂꯦꯐꯇꯅꯦꯟ ꯍꯤꯃꯥꯂꯌ ꯂꯩꯔꯝꯕ ꯃꯇꯝꯗ RTIꯁꯤ ꯊꯨꯅ ꯄꯤꯕꯤꯔꯛꯄ RTIꯁꯤꯕꯨ ꯐꯪꯕ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯣꯜꯃꯣꯁ 9 monthsꯅꯦ ꯑꯩꯈꯣꯏ ꯆꯪꯉꯤꯁꯦ ꯂꯦꯐꯇꯅꯦꯟ ꯍꯤꯃꯥꯂꯌ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯨ ꯐꯪꯖꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯀꯥꯟꯗꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯎꯏ ꯑꯗꯨꯕꯨ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯀꯦꯁꯁꯦ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯔꯥ ꯆꯨꯝꯗꯤꯔꯁꯨ ꯃꯔꯛ ꯃꯔꯛꯇ ꯏꯁꯥꯗ ꯀꯣꯏꯁꯟ ꯍꯪꯖꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥꯅꯀꯣ ꯑꯗꯨ ꯁꯨꯝ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯀꯦꯁ ꯂꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯩꯅꯖꯩꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯩꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯄꯥꯖꯩ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯒꯦꯗꯔ ꯇꯧꯔꯒ ꯁꯤꯗꯤ ꯌꯥꯅꯤꯁꯦ ꯍꯥꯏꯕ ꯑꯁꯥꯁꯦ ꯎꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯀꯛꯄ ꯌꯥꯅꯤ ꯈꯪꯉꯒ ꯑꯩꯈꯣꯏꯅ ꯀꯦꯁꯁꯦ ꯆꯪꯖꯪꯉꯦ ꯃꯗꯨ ꯃꯁꯤꯗ ꯌꯥꯝꯅꯗꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯗꯤ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯂꯦꯚꯦꯜꯗꯒꯤ ꯁꯣꯁꯥꯏꯇꯤ ꯂꯦꯚꯦꯜꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯉꯁꯤ ꯌꯧꯅ ꯁꯨꯃꯥꯏꯅ ꯐꯪꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒ ꯆꯍꯤ 3ꯒ ꯅꯣꯡꯃꯅꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯗꯦꯠ 17 2016ꯗ ꯑꯩꯈꯣꯏꯁꯦ ꯀꯣꯇꯦꯁꯣꯔꯒꯤ ꯖꯁꯇꯤꯁ ꯀꯣꯇꯦꯁꯣꯔꯒꯤ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯀꯥꯖꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣꯉꯁꯤꯒ ꯄꯨꯔꯥ ꯉꯔꯥꯡꯒ ꯆꯍꯤ 3 ꯆꯞ ꯆꯥꯅ ꯐꯥꯔꯦ ꯉꯁꯤꯒ ꯅꯣꯡꯃꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯩꯈꯣꯏꯒꯤ 3ꯒ ꯅꯣꯡꯃ ꯐꯥꯕꯁꯤꯗ ꯐꯪꯉꯤꯕ ꯉꯁꯤ ꯐꯪꯉꯤꯕ ꯖꯁꯃꯦꯟꯁꯦ ꯃꯁꯤꯗ ꯑꯄꯦꯟꯕ ꯄꯣꯕꯤꯔꯕ꯭ꯔꯥ ꯀꯔꯤ ꯑꯍꯦꯟꯕ ꯗꯤꯃꯥꯟ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯖꯁꯇꯤꯁꯅ ꯄꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯄꯥꯝꯕꯃꯛꯇꯨꯗꯤ ꯑꯣꯏꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯄꯥꯝꯖꯕ CBIꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯊꯥꯗꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝ ꯑꯃ CBIꯅ ꯄꯨꯊꯣꯛꯄꯤꯔꯒꯗꯤ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯄꯥꯟꯕꯤꯔꯤꯕ ꯁꯔꯀꯥꯔꯅꯁꯨ CBIꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯖꯅꯀꯣ MPSCꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯇꯥꯗ꯭ꯔꯕ ꯑꯣꯐꯤꯁꯔ ꯈꯔ ꯂꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯑꯃꯨꯛꯇꯪ ꯅꯦꯞ ꯇꯧꯔꯒꯀꯣ ꯐꯖꯅ ꯀ꯭ꯂꯤꯟ ꯑꯃꯇꯪꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒꯤꯗꯨ ꯊꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯆꯍꯤ 3ꯒ ꯅꯣꯡꯃꯁꯤ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯦꯗꯚꯣꯀꯦꯠꯀꯤ ꯐꯤꯁ ꯑꯗꯨ ꯇꯣꯉꯥꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃ ꯀꯂꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯈꯥꯏꯅꯔꯒ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯇꯦꯡ ꯅꯤꯔꯒ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯁꯃꯦꯟ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕꯁꯤ ꯍꯥꯏꯔꯤꯕ 2016ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯔꯚꯦꯟ ꯑꯩꯈꯣꯏꯒꯤ ꯀꯝꯕꯥꯏꯟ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯦꯟꯁ ꯑꯁꯤ ꯀ꯭ꯋꯥꯁ ꯇꯧꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ 2017ꯗ ꯊꯣꯛꯈꯤꯕ DP ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯁꯤꯡ ꯑꯗꯨ ꯃꯗꯨꯁꯨ ꯀ꯭ꯋꯥꯁ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ ꯃꯗꯨ ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯒ ꯇꯧꯍꯟꯗꯕ ꯍꯥꯏꯕꯁꯤꯅ MPSCꯒꯤ ꯈꯨꯠꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ CBIꯗ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯁꯤ ꯌꯧꯍꯜꯂ ꯃꯇꯨꯡꯗ ꯊꯤꯖꯤꯟꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯉꯁꯤꯒꯤ ꯖꯁꯃꯦꯟꯁꯤꯗ ꯄꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯁꯃꯦꯟ ꯑꯗꯨ ꯌꯧꯐꯝꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯖꯁꯃꯦꯟꯁꯤ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯦꯁꯁꯤ ꯆꯍꯤ 3 ꯍꯦꯟꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ 150+ ꯄꯦꯖꯦꯁ ꯄꯥꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯁꯃꯦꯟ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯟ ꯐꯪꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯄꯤꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯒꯁꯨ ꯃꯈꯣꯏꯗ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯕ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯩ ꯊꯕꯛ ꯐꯪꯉꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯈꯔ ꯀꯥꯟꯅꯅꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇꯕꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯨꯝꯊꯣꯛꯑꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯈ꯭ꯔꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯑꯃꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯑꯦꯛꯖꯥꯝꯁꯤ ꯃꯌꯥꯝꯅ ꯊꯥꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯛꯑꯦ ꯇꯞꯅ ꯑꯗꯣ ꯃꯁꯤ ꯃꯃꯥꯡꯉꯩꯗꯒꯤ 1995ꯗ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯤꯠꯀꯤ ꯀꯦꯁꯇ ꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ 2007 2010 ꯂꯩꯈ꯭ꯔꯦ ꯏꯚꯟ 12 ꯐꯥꯎꯗ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ 16ꯗꯁꯨ ꯑꯃꯨꯛꯀ ꯊꯣꯛꯑꯦ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯁꯦꯜ ꯄꯤꯔꯒ ꯅꯠꯇ꯭ꯔꯒ ꯀꯔꯞꯁꯟ ꯇꯧꯔꯒ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯗ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯏꯁꯟ ꯑꯃ ꯃꯤꯌꯥꯝꯅ ꯍꯪꯅꯔꯦ ꯄ꯭ꯂꯁ 2016ꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯇꯝꯗꯨꯗ ꯒꯃꯦꯟꯁꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯏꯕꯅꯤ ꯃꯇꯝꯗꯨꯒꯤ BJPꯒꯤ MLA ꯑꯅꯤ ꯂꯩꯕ ꯃꯇꯝꯗ BJPꯒꯤ ꯀꯥꯡꯕꯨꯁꯤꯅ ꯌꯥꯝꯅ ꯏꯔꯥꯡ ꯍꯧꯗꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯨ ꯑꯣꯏꯔꯤꯕ ꯀꯨꯃꯥꯔ ꯐꯥꯎꯕꯅꯒ ꯑꯦꯁꯨꯔꯦꯟꯁ ꯄꯤꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯀꯤꯝ ꯑꯃꯅꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤꯒ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯁꯔꯀꯥꯔ ꯄꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯥꯟꯅ ꯈꯜꯂꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯔꯒ ꯈꯜꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯃꯨꯛ ꯄꯣꯁ ꯄꯤꯗꯅ ꯊꯕꯛ ꯍꯧꯍꯟꯈꯤꯕ ꯃꯁꯤ ꯃꯤꯌꯥꯝꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯆꯃꯝꯅꯕ
ꯑꯩꯈꯣꯏꯗꯕꯨ ꯁꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯃ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯍꯪꯉꯛꯄ ꯀꯩ ꯊꯝꯕꯤꯅꯤꯡꯉꯦ ꯖꯥ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏ ꯍꯥꯏꯇꯥꯔꯦ ꯒꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛꯀꯤ ꯏꯝꯄ꯭ꯂꯣꯏ ꯂꯧꯕꯒꯤ ꯑꯦꯛꯖꯥꯝꯁꯤ MPSCꯅ ꯄꯥꯡꯊꯣꯛꯏ ꯃꯁꯤ ꯃꯌꯥꯝꯅ ꯍꯥꯏꯗꯨꯅꯤ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯅ ꯍꯥꯏꯔꯤ MPSCꯅ ꯂꯧꯕ ꯀꯝꯕꯥꯏꯟ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ MPS ꯃꯌꯥꯝ ꯑꯃ ꯗꯦꯟ ꯑꯩꯈꯣꯏꯒꯤ MCS ꯃꯌꯥꯝ ꯑꯃ ꯗꯦꯟ ꯑꯗꯒꯤꯗꯤ ꯐꯥꯏꯅꯥꯟꯁ ꯁꯥꯔꯚꯤꯁꯀꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏꯁꯤ ꯃꯣꯏ ꯁꯤꯒꯤ ꯀꯩꯅꯣꯗꯒꯤꯅꯤ ꯍꯟꯗꯛꯀꯤꯁꯤꯁꯨ IT ꯇꯨꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯈꯟꯕꯁꯤ ꯑꯩꯈꯣꯏ ꯍꯛꯊꯦꯡꯅꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯁꯨ ꯆꯩꯊꯦꯡ ꯐꯪꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏꯗ ꯇꯝꯃꯕꯗꯒꯤ ꯌꯥꯝ ꯉꯟꯅ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯦꯛꯖꯥꯝꯁꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯣꯛꯏ ꯅꯨꯃꯤꯠ 10ꯅꯤꯒꯨꯝꯕꯗ ꯍꯦꯛꯇ ꯑꯁꯦꯡꯕ ꯄꯨꯗꯧꯅ ꯍꯦꯛꯇ ꯑꯁꯦꯡꯕꯁꯤ 7 working days ꯆꯞ ꯆꯥꯅ ꯊꯕꯛꯁꯤ ꯍꯦꯛꯇ ꯇꯧꯔꯦ ꯑꯗꯨ ꯑꯁꯦꯡꯕ ꯇꯧꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯅꯨꯃꯤꯠ 10ꯅꯤꯁꯤꯗ ꯀꯅꯥꯅ ꯈꯪꯗꯦ ꯇꯥꯟꯅꯔꯛꯄꯗꯧꯅ ꯍꯦꯛꯇ ꯇꯧꯔꯒ ꯑꯃꯨꯛꯇ ꯇꯧꯈꯤꯗꯕ ꯃꯑꯣꯡꯗ ꯄꯩꯈꯥꯁꯦ ꯍꯥꯏꯗꯣꯛꯄꯗꯒꯤ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯤꯡꯅꯕ ꯀꯩꯅꯣ ꯃꯁꯤꯕꯨ ꯊꯨꯃꯟꯈ꯭ꯔꯦꯗ ꯃꯁꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗꯦꯀꯣ ꯃꯁꯦ ꯑꯗꯨꯝ ꯈꯟꯕ ꯍꯧꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯂꯩꯈꯥ ꯇꯥꯍꯜꯂꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ MPSCꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯒꯗ꯭ꯔꯥ ꯆꯤꯌꯔꯃꯦꯟ ꯌꯥꯎꯏ ꯆꯤꯌꯔꯃꯦꯟ ꯌꯥꯎꯕ ꯇꯥꯕꯅꯤ ꯃꯥꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯥꯔꯁꯟ ꯑꯃꯅꯤ ꯃꯥꯁꯨ ꯌꯥꯎꯒꯗꯕꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯠꯁꯤꯡꯒꯤ ꯃꯣꯏꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛꯁꯦ ꯃꯣꯏꯅ ꯐꯣꯏꯗꯠꯄꯤꯔꯦ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ ꯃꯣꯏꯅ ꯑꯗꯨꯒ ꯀꯔꯞꯁꯟꯒꯤ ꯃꯍꯨꯝ ꯁꯥꯍꯜꯂꯦ ꯃꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯊꯨꯒꯥꯏꯔꯁꯦꯅ ꯑꯩꯗꯤ ꯂꯩ MPSCꯁꯦ ꯑꯩꯗꯤ ꯊꯨꯞꯆꯟꯁꯦ ꯂꯩ ꯊꯨꯞꯆꯟꯁꯦ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯀꯣ ꯃꯥꯏ ꯂꯩꯇꯕꯗꯤ ꯌꯥꯗꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄꯣꯁꯁꯤꯡꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨꯗ ꯈꯨꯠ ꯁꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯃꯈꯨꯠꯇꯨꯗꯤ ꯀꯛꯊꯠꯄ ꯇꯥꯕꯅꯤ ꯃꯀꯣꯛꯇꯨꯗꯤ ꯐꯣꯏꯗꯠꯄ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇ ꯇꯨꯡꯒꯤꯗꯃꯛꯇ ꯃꯗꯨꯝꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯌꯦꯡꯉꯨ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯖꯖꯃꯦꯟꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯄꯩ ꯋꯥꯅꯤꯀꯣ ꯃꯣꯏ ꯂꯣꯏ ꯍꯤꯡꯉꯝꯒꯤꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯃꯣꯏꯅ ꯀꯌꯥꯝ ꯊꯤꯅ ꯑꯔꯥꯟꯕ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯉꯟꯅ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯖꯖꯃꯦꯟꯇꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯩ ꯋꯥꯅꯦꯕ ꯉꯁꯥꯏꯒꯤ ꯖꯖ ꯑꯅꯤꯅ ꯔꯤꯇꯥꯌꯔ ꯖꯖ ꯑꯅꯤꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯁꯦ ꯃꯌꯥꯝ ꯂꯣꯏ ꯎꯅꯈ꯭ꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯆꯨꯝꯕꯁꯦ ꯄꯨꯊꯣꯔꯛꯀꯦꯁꯦ ꯑꯩ ꯃꯁꯤꯃꯇꯪ ꯃꯤꯌꯥꯝꯅ ꯊꯝꯗꯕ ꯌꯥꯗꯕ ꯑꯃꯈꯛ ꯌꯥꯎꯏ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯃꯁꯤꯒꯤ ꯑꯦꯛꯁꯦ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯝꯕꯩꯅꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯪꯕ ꯉꯝꯃꯤꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤꯁꯦ ꯁꯤꯗꯅꯤꯀꯣ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯈꯜꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯣꯏꯗ ꯅꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯣ ꯀꯅꯥꯅ ꯇꯥꯛꯀꯦ ꯍꯥꯏꯗ ꯉꯁꯥꯏꯒꯤ RTIꯒꯤ ꯆꯦ ꯌꯦꯡꯕꯗꯨꯗꯒꯤ ꯈꯪꯉꯦ ꯆꯦ ꯌꯦꯡꯕꯗꯨꯗ ꯂꯣꯏ ꯎꯔꯦ ꯑꯣ ꯄꯤꯒꯗꯕ ꯃꯥꯔꯛꯅ ꯄꯤꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯑꯦꯛꯖꯥꯝ ꯑꯃ ꯀꯟꯗꯛ ꯇꯧꯕꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯗꯨꯒꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯈꯪꯉꯦꯕ ꯑꯗꯨ ꯈꯪꯕꯗꯒꯤꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯇꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯅꯪꯒꯤꯗꯨ ꯂꯨꯄꯥ ꯂꯥꯛ 50 ꯄꯤꯌꯨ 50 ꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯈꯟꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯑꯗꯨꯝ ꯃꯥ ꯈꯔ ꯐꯖꯕ ꯀꯥꯡꯕꯨꯗ ꯆꯠꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎ ꯃꯥꯅꯦ ꯃꯗꯨꯒꯤꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤ ꯃꯇꯝꯗ ꯇꯥꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨ ꯈꯜꯂꯛꯈꯤꯗꯦ ꯑꯗꯨꯒ ꯀꯣꯟꯅ ꯆꯦ ꯌꯦꯡꯀꯥꯟꯗ ꯑꯩꯒꯤ ꯃꯥꯔꯛꯇꯣ ꯁꯨꯃꯥꯏꯅ ꯐꯪꯉꯝꯕꯗꯩ ꯁꯨꯃꯥꯏꯅ ꯀꯛꯊꯔꯛꯑꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤ ꯑꯗꯨ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯆꯨꯝꯕ ꯌꯥꯏ ꯂꯥꯟꯕ ꯌꯥꯏ ꯃꯌꯥꯝꯅ ꯃꯇꯝꯗꯨꯗ ꯍꯥꯏꯅꯈꯤꯕ ꯋꯥ ꯑꯃꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯦꯟ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯔꯀꯥꯟꯁꯤꯗ ꯃꯗꯨꯒꯤ ꯀꯩꯅꯣꯒꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯦꯟ ꯄꯥꯏꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦ ꯈꯟꯒꯦꯅ ꯍꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ ꯃꯁꯤ ꯄꯣꯠꯁꯦ ꯑꯁꯤ ꯀꯩꯅꯣꯅꯤ ꯀꯣꯑꯣꯄꯔꯦꯁꯟꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇꯒꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯠꯀꯤ ꯈꯨꯠ ꯆꯪꯉꯦꯅ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯤꯗ ꯂꯩꯕ ꯏꯟꯇꯤꯌꯔ ꯀꯩꯅꯣꯁꯤꯒꯤ ꯑꯩꯈꯣꯏ MPSCꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯕ ꯀꯩꯅꯣꯅꯦꯅ ꯂꯧꯕ ꯇꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ RTIꯁꯤꯃ ꯑꯩ ꯀꯩꯗꯧꯖꯔꯦꯀꯣ RTIꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯒꯠꯇꯕ ꯑꯃ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯤ ꯉꯁꯥꯏꯒꯤ ꯄꯤꯇꯤꯁꯅꯔ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯁꯤ ꯌꯥꯝꯃꯥꯅꯦ ꯃꯣꯏꯁꯨ 22ꯅ ꯊꯥꯕꯁꯨ ꯌꯥꯎꯏ ꯈꯔꯅ ꯊꯥꯕꯁꯨ ꯌꯥꯎꯏ ꯃꯣꯏꯅ ꯃꯁꯤꯗ ꯊꯦꯡꯅꯔꯝꯒꯗꯕ ꯑꯋꯥꯕꯁꯦ ꯑꯩ ꯈꯪꯉꯤ ꯀꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠꯁꯤꯗ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯁꯣꯛꯅꯩ ꯑꯗꯣ ꯎꯀꯤꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯎꯀꯤꯜꯁꯤꯡꯒꯤ ꯐꯤꯗ ꯄꯤꯗ ꯌꯥꯄꯣꯟꯇꯦ ꯃꯁꯤ ꯔꯥꯏꯠꯅꯤ ꯃꯣꯏꯒꯤ ꯎꯀꯤꯜꯁꯤꯡꯒꯤ ꯐꯤꯕꯝ ꯊꯣꯛꯄꯅꯤ ꯄꯤꯗ ꯌꯥꯄꯣꯟꯇꯦ ꯗꯦꯟ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ 2 times ꯆꯠꯂꯤꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯑꯃꯨꯛ ꯂꯦꯞꯄꯗ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯇꯤꯡꯒꯦ ꯁꯤ ꯁꯥꯔꯚꯤꯁ ꯃꯦꯇꯔꯅꯤ ꯑꯗꯨꯅ ꯂꯥꯛ 35 ꯁꯤꯗꯤ ꯎꯀꯤꯜ ꯑꯃꯅ ꯑꯗꯨꯝ ꯂꯧꯈ꯭ꯔꯗꯕꯅꯤ ꯃꯁꯤ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯃꯁꯤꯒꯤꯁꯤ ꯂꯥꯛ 50-30ꯒꯤ ꯃꯊꯛꯇ ꯆꯪꯉꯝꯒꯅꯤꯅ ꯑꯩꯈꯣꯏ ꯈꯜꯂꯦꯕ ꯁꯤꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯃꯌꯥꯝ ꯀꯦꯟꯗꯤꯗꯦꯠ ꯊꯕꯛꯁꯨ ꯇꯧꯗꯕ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯄꯨꯊꯣꯛꯄꯤꯔꯤꯅꯣ ꯃꯣꯏꯒꯤ ꯑꯋꯥꯕꯗꯨꯅꯤ ꯀꯣꯏꯅ ꯁꯔꯨꯛ ꯌꯥꯖꯔꯤꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥ
मोगी होनमंदो अदुना अखोयगी तुंगी लाइबक लेफोगदोइने हाइबसिमा आई थमजगेबो मोय मथंगे एग्जाम अमा तौरप याय मायोंगनबे याय मोय मदद खनबे खनदबे याय लाइक पारा खनगन लाइक पारा तोकनी अदुरसु यादेको हाय पोर अमा लाखिनेबो अदु उजिक लाइसिनेबो यादेको नोइना तौगिबा आरान मयाम नोइना सागिबा सरेंग मयाम मतमद नोइना सागिबा लफोय मयाम दो होजे फाइदोक पतारे होजे मोजे फाइबा ताबनी होजे सिनेबा लाइस अदु मोगी होनमंदुनेबो अखोयना ngasi aina thagataba yade haise ai thagatsai aduga thengasu thengna खोगी ngसागी मयाम सिना होजिकसी होजिकी कनोनी लेबाक्सदा लेबा मयाम निको इंडियादा लेबा मयाम की सुनी मणिपुर मयाम सुनिको खोई जस्टिस डेलिवरी सिस्टम सिदा मयाम से खोगी थाजनरक्तबा यावई यावरे कांदा काइनो खोगी कनोसिबु कोर्सिना हेक तोरगा येथोक केस पंगेली येथोकपा येथोक कासिदि लाइरबा मीदि केस येथोकपसि अस हुमांग कांगजानी मथंगी उखिल फी पियु हारकने जगी खलबदाबको पुरा अंगावबु ओइरिनेबा हन्दन करी योंदोइनो खंबीरिने खंगिनेबा अदुगी मरक्सिदा अखोगी याम तेन तकना हाइतारेको सि कनोमा फल अमा लाफोपीदना वायल अमा पीदना वायल जी फजारे साइता मसी वायल जी असुक याम फजबा वायल जी अतांग बनी अदुग लोइना लोइना मसीगी पोर्ट से मणिपुर द पुआरी ओहोगद पोर अमनी ngसाजो पनबीरुदुनी अहानबा मागिसिदा ngसागी एमपीसी लोग कनोगी नोटिफिकेशन दगी होरगा लोइ कागा होजि ngसा यूनिफॉर्म सेलगा डीएसपी ओइरबा मयामदो ngasi नत्रगा हयेगदगी मा यूनिफॉर्म सेप नुंगायररोय सिनेबा अदगी तोलोप साव साबा अखोई एमसीएस मयाम दुसु तोलोप साव फंगबा याररोय सिंबा पोर अमा लाइ तबदनी मोइसे सुप्रीम कोर्ट सप्पगी याबगी रुममदे लैनी मसिदि होनबिनिको मसिदि मोगी मोय फंगम थोपदुनी अदु मोइना करी तारक्ते हाइबदुनी अदुगा उजिक फौगी ओइनादि मोय कया नुंगायररोय सिमा आई थमजगे अदगी स्मार्ट तौदना कोर्ट सिना होय वायल संगसिना सब सब वारे लौरगा मतम चाना फजना नियम चुमना हेक्ता वायल से पिथरक तारगदी अखोगी मणिपुरदा नत्रगना इंडियादा जुडिशियल सिस्टम थाजब पोरकनी अदुगा अरानबा तौरिबा कांगमुसे असिगी ममुस येथिएगाबको येथेकपंगमी लेबाक्सिगी लो लेबाक्सि लो सप लेबाकनिको हाइबसे मसि खंगनबगी थोदांग अम उल्लिसे मसि आइना मसु थागतबा ngamदेना हाइजगी अकोनबदा अखोइनी येंगदोसि मयामनादि हाइनिको करिनो वाथोक सिदा सेनरिबा मयाम हाइतारेको सेनदे यापोन्तिको नो सेनदुनिको ngसागी आंसर स्क्रिप्ट येंगिदुना कनानो मार्क सेमदुइदुना कनानो देन अदगिदि अखोगी पैखा हाइदुइदुना सोइदुइदुना कनानो सिगी मयाम सिंगसि लोइनमक लुइलेरमदोनि सेन यापोन्तेबा अदु करिगिनो नारोल मयामगी तुंगी मराइबक खुइदलेबा मणिपुरगी मराइबकसे मोइना मेखाइरिबा नेखाइरिबसे मसि करि साराखिदुइनो आई खुदम हाइजगे आसामदा को ममांग सहीदनी कुइनी अखोगी ममांग सहीदनी जुलाई स्वाइदनी को बीजेपी की कोगी एमएलए अमगी मसानुपी यावना मोय तरागा क्यानो मोय यामी तरागा मोय सी मी सी कयानो तरागा निपान गुमनी मोय सी जेल चंगे कइनो कांदा मोय सी ऑफिसर खलमिनी को लोइमा असो असो यम यरमिनी पुलिस ऑफिसर ओइरो मयामा थिगलु कांदा मोय सी कइनो हाये याम फजब वाहे माय आसाम केस पिबो फॉर जॉब जॉब से थक तौन सेल पीबगी स्काम दा सेनबगी दमकता बीजेपी की एमपी मसानुपी यावना को मी कनोगी ऑफिसर ट्राग निपाने सस्पेंड तौरी अदुगा जेल थाजनबदा करी यावगेदा आसाम पब्लिक सर्विस कमीशन मणिपुर के हारे मणिपुर पब्लिक सर्विस कमीशन से समाय तौदना मोगी चेयरमैन दसु यावे जेल संगबा व्हाई नॉट मणिपुर करी संगोय असुंब तौनबा अदगिदि मणिपुर की तुंगी लाइबक लेफनबा ngसागी अफाफा खल्लु ओइना थारकांदा मागी खोदिं खोरांग तौबा मोय फुगावदे पुथोका हाप मी हिंदु कई जेल चंगोइदनो आइना सिमतंग हाइनिंगी सिगी पोर्ट सिदी हयिंग ngसागी मान सीबीआई दे सिनरी सना मान सदु याम फजन पल्ले को ऑर्डर एंड टेक एप्रोप्रिएट एक्शन हाइन मान हाइरे सिगी एक्शन लौनबगी दमकतनी मान सिकनो कॉपी से सीबीआई द सिनरो अदुगा सीबीआई ना मदुगिदो थाओही मन थिगलगा कना मरा लेबा मतो वदो पुतोसनोना मसिनरा मिसिनेबा सी लाकांदा मोय जेल संगदबा याररो एसिमा आई हाइजगेबा थौरांग तविरो कोई पुलिस फायदो मणिपुर गवर्नमेंटसु हाइबनी असुंबा यामना अखोगी तौनेना हाइबनी सिगुंबा कनोसिदा सि स्कामनी हाइबसिमदी यामना नाखै सेंगे हुजिकता अदुना मोय फाबा ताबनी फाबसे आई होय मसे हाइबमदि हाथोक्तबनिको यारगदि मसी होय खोंगना हिजम मेसम पातगिना कनो बुका पोबिरगदि कांजे बुका खोंगना पोबिरगदि बको याम नुंगाइनी दि अनोबो ओइनको करिगिनो का मतुंगदा तौब कीननबगि दमक्ता सिगी पोर्टसेमा आई लाक्सगे अदुना अखोई असंब खरसु तौसे कइदौगे पॉलिटिक्स हाइसी अरान मंगाक तौनी हाया पोंती
aduna moina khanba mi soibadagi ne lawsu yai ko moina khalakpa mi duda ngasagi khoi ona taina ba khalakpa dagi ne ngasagi corruption da churaba mayam khanjale office khoi khange badum ngasagi IS oiringai da IPS oiringai da moigi mamai duda moina tawgi ba thok mayam duda amot mayam yawbado moina haiba yanen tawida he khanjan bugumba sumai taw siam nungaite masigi se khara khara asum ba yengaga kano yengkanda sumba khoi public figure ogada mi singsi yengkanda khanbiu ado matung tarakpada manipur gi maraibakse akhoi khungoi na ba mayam singse khungoi na dana thabak lokhiyo na ya appeal tawni yam nungai jai haibadi hauji hauji mak thabak tawga le bai tare makoi yamna sengna makoi yamna mark faja fajana koi phanglaga changam boiram ba yai adu hojik leiriba MPSC gi oram liba phibam asidadi makoi su yawno chen thahalaga makoi su yawno jik sok pi phibam da lae aduga hairiba thawong asid chena ba kaya amadi koi hojik hojitagi honai ba tare khu sedno leibiro hojik case ase CBI yokidore haibagi wafam dune aduga koi gi group of aspirant koi gi KISHAN gi maikai digi tawbiriba sugumlaba moi lawriba thodang asidi makoina leibak asigi state asigi wona civil servant amoina traga koi gi police officer amoina traga tunga tunga ma department singda makoina thabak tawge haina thokcharaklaga su tabak adu khogi mai pakpa ngamaudaga su tuan tuan ba khudong cha da ba kaya ma ran ma kya ma maram moraga madu mai pakpa ngamdraga su makoina ngasi ngasi mak tawriba chahi ahum nga nong ma su tawriba sidi manipur miyam gi seba tawbuni haibada haiman ba thoklo haiba pham sida break am lojage break gi matum yam tunanjarake impact news sumeng ta don lebiyo मैम अमुक तराम नोक्चरी खनम लेबसे ngasi ngasi mak manipur gi high court na kogi english singani ga taraga tarukta pangthokhiba dumlaba manipur public service commission an lauba manipur civil servant combined competitive examination gi mains examination adu quas tawkhre ana lautokhiba hiram masi matangda masigi exam masi karamna pangthokhiba no masi commission asida manipur miyamna thamgadori thajaba se kadai deno haiba hiram masi matangda ne ai makhata na jama mondalak chege ओजों ngasai moi marfugani thoi amadi already moi posting ta dana mathau tawbu hokre makoi si sengna har kanda yamna honestly yamna kanna honaraga pass tawbu yarom loi haningai leite makoi makta dum yarom godori bani natragana makoi marfugani thoi sigi marakta corruption asir dum include khoi dum yauraga haiba tare adum yauraga changlak pamioi khara yarom loi haningai su mulaite ado masina maram moraga afaba su dum masigi mokoina commission asina skorek padagi afaba ke amasu chen thabagi phigom da lae do ngasagi quas to bahasida makoigi status amuk kai da mung laik puyai makoina kadai phawa ain thona mung lak puyai masigi matang ni ke thamini ga moina ain gi thongdar ga jik supreme court special leave petition ama torga chatpa yabagi ama khak room ama di lei reba si room sida supreme court na hane ge high court ki order se confirm torga di lore sini hujik lei doise adula confirm toroktra di confirm toragana talle confirm torokta koi stay tawragana hujik phangiba order je stay tawgiba natragana order se set aside tawthora di madugi hayeng supreme court ki verdict amang ngai ba tari hujik matang khare di khoi sini hujik lairis hadi khoi ge supreme court ta chat pa ya amagi amadi lairi ada masjid da khoi ngasai koi KISHAN se khangbi amani sigi case gi matang da supreme court ta hana yaugi khoi matang ma ka thingnaki madui matang da kamai si process mu khoi high court mu lakhiba supreme court mu chat khiba madui matang da teng thambi si supreme court ihan hana lakhiba je honorable high court ki justice Nobin extensive inquiry hai tare ko exam si tha ki yaw candidate ki answer script se loin evaluate taunaba loina ma yingjinaba na koi gi retire IS Yunam Jugindroga duga retired judge you call half kibane da mana high kibade loina ma answer script se yengu exam thari ba candidate pumna makhi haiba masida khoigi 82 selected candidate china moi mi kharana supreme court la khibane supreme court sida moin hai je 82 khangraba candidate singi answer script yengba yaroi adu atai gi loina mak yengba yani adugi akhoina moina adumain order ama interim order am loksalakpane do khoina challenge toba supreme court chapane supreme court khoigi represent togi gi ba se Prasan Bhusan na togi gi bane Prasan Bhusan na tobi matam jida hearing ani da ne khoina lotion gi ba se aduda asagi inquiry committee da moina yahalloi 82 yahalloi habse yahale lembak tawni haibasi mal ya matungda full extensive inquiry se mo thadar khibin hai tare adugi matungda akhoina case supreme court order lakhibe expeditiously have within 8 weeks the lotion have 6 weeks the lotion have masi expeditiously je tawra matungda 6 weeks the loigada di loiraktraba
ꯑꯗꯨꯗꯒ ꯀꯦꯁꯁꯤ ꯇꯦꯛꯅꯤꯀꯦꯂꯤꯇꯤꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯂꯣꯁꯦ ꯀꯌꯥ ꯑꯦꯋꯦꯌꯔ ꯑꯣꯏꯔ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯦꯁ ꯊꯥꯕꯗꯒꯤ ꯂꯔꯟ ꯇꯧꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯌꯔꯅ ꯀꯩꯅ ꯒꯥꯏꯗ ꯇꯧꯔꯒꯁꯨ ꯀ꯭ꯂꯥꯏꯟꯠꯀꯤ ꯔꯣꯜꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯏꯟ ꯂꯣꯌꯔꯗꯪꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯉꯝꯃꯗꯦ ꯂꯣꯌꯔꯗꯤ ꯀꯦꯁꯁꯤ ꯊꯥꯎꯖꯟ ꯆꯠꯅꯦ ꯍꯥꯏꯔꯗꯤ ꯂꯩꯇꯥꯁꯦ ꯀ꯭ꯂꯥꯏꯟꯠꯀꯤ ꯔꯣꯜꯁꯨ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯈꯣꯠꯆꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦꯅ ꯃꯌꯥꯝ ꯇꯧꯅꯤ ꯑꯗꯒꯤ ꯂꯣꯌꯔ ꯑꯇꯣꯞꯄ ꯑꯗꯨꯝ ꯂꯣꯏ ꯀꯟꯁꯜ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯌꯔꯗꯪ ꯅꯠꯇꯅ ꯑꯗꯒꯤ ꯍꯥꯏ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯇꯧꯕ ꯃꯇꯝꯗ ꯅꯣꯏ ꯀꯦꯁꯁꯤꯗꯤ ꯆꯍꯤ 3-4ꯗꯤ ꯆꯪꯈꯤꯅꯤ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯆꯍꯤ 2 ꯁꯨꯖꯜꯂꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯁꯥꯔꯦ ꯑꯗꯨꯗꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯃꯤ ꯄ꯭ꯔꯁꯥꯟ ꯚꯨꯁꯟꯗꯒꯤ ꯂꯥꯏꯟꯁꯦ ꯂꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃ ꯑꯥꯔꯂꯤꯌꯔ ꯍꯦꯔꯤꯡ ꯇꯧꯅꯕ ꯉꯟꯅ ꯂꯣꯏꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯂꯣꯌꯔ ꯑꯃꯗ ꯈꯪꯍꯟꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯀ꯭ꯂꯥꯏꯟ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯈꯪꯉꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯁꯦ ꯄꯨꯔꯛꯈꯤꯕꯅꯦ 8 ꯋꯤꯛꯁꯇ ꯂꯣꯏꯁꯜꯂꯨꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣꯁꯦ ꯑꯣꯔꯗꯔꯁꯦ ꯒ꯭ꯔꯦꯚꯤꯇꯤ ꯑꯣꯐ ꯗꯤ ꯃꯦꯇꯔꯁꯦ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠꯇꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯎꯈ꯭ꯔꯕꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯁꯤꯗꯤ ꯑꯦꯛꯖꯥꯝ ꯀꯛꯄ ꯅꯠꯇꯅ ꯑꯣꯔꯦꯜꯂꯤ ꯍꯥꯏꯕꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯔꯤꯇꯔꯟꯗꯕꯨꯗꯤ ꯌꯥꯎꯗꯦ ꯀꯔꯤ ꯑꯣꯞꯁꯟ ꯀꯩꯝꯇ ꯂꯩꯇꯦꯁꯦ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯈꯟꯕ ꯀꯥꯡꯕꯨꯁꯤꯡꯅ ꯍꯧꯖꯤꯛ ꯃꯣꯏꯗ ꯔꯨꯝ ꯑꯃꯗꯤ ꯂꯩꯔꯤ SLP ꯆꯠꯄꯅꯀꯣ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ 2 times ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯃꯒ ꯂꯥꯛꯑꯦ ꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯀꯣꯔꯠꯇ ꯆꯠꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯗꯃꯤꯁꯟ ꯐꯪꯒꯗ꯭ꯔꯥꯁꯦ ꯈꯤꯇꯪ ꯊꯥꯖꯕꯁꯨ ꯋꯥꯠꯂꯦ ꯍꯥꯏꯕꯗꯤ ꯃꯦꯔꯤꯠ ꯂꯩꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯗꯨꯃꯁꯨ ꯂꯩ ꯑꯗꯨꯒ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗ RTIꯒꯤ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤꯕꯗꯣ RTIꯁꯦ ꯒꯤꯁꯨ ꯑꯩꯈꯣꯏꯒꯤ 82ꯒꯤꯁꯨ ꯀꯦꯁ ꯑꯃ ꯂꯩꯔꯦ 82ꯒꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯩꯈꯣꯏ ꯎꯕ ꯐꯪꯗ꯭ꯔꯤꯕ RTIꯒꯤꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯐꯪꯖꯕ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯛꯇꯦꯠ 82 ꯀꯦꯟꯗꯤꯗꯦꯠꯁꯀꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ MPSCꯗꯁꯨ ꯊꯥꯖꯩꯌꯦꯕ MPSCꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯇꯝꯗ ꯀꯩꯒꯤ MPSCꯒꯤ ꯃꯇꯝꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯝꯕ ꯁ꯭ꯌꯥꯝꯂꯥꯜ ꯄꯨꯅꯤꯌꯥ ꯀꯣ ꯁꯤ ꯂꯩꯇꯦ ꯃꯥꯁꯦ ꯊꯧꯕꯥꯜꯗ DC ꯑꯣꯏꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯁꯣ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯎꯔꯤꯄꯣꯛꯇꯒꯤ ꯀꯀꯥ ꯅꯤꯃꯥꯏꯆꯥꯟꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯣꯡ ꯔꯨꯝꯒꯤ ꯀꯤꯗ ꯌꯥꯎꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯄꯥꯏꯗꯦ ꯈꯣꯠꯇꯦꯅ ꯃꯇꯝꯁꯦ ꯁꯨꯝ ꯀꯨꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ MPSCꯒꯤ ꯑꯣꯐꯤꯁꯀꯤ ꯀꯤꯁꯤ ꯃꯍꯥꯛꯅ ꯃꯥꯗꯤ ꯀꯩꯅꯣꯗꯤ ꯑꯣꯏꯗ꯭ꯔꯕꯅꯦꯕ MPSC ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯗ꯭ꯔꯕꯅꯦꯕ DC ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯊꯧꯕꯥꯜ DC ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯁꯣꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯦꯁꯁꯦ ꯌꯥꯝꯕꯅꯤꯅ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯈ꯭ꯔꯦ RTIꯁꯦ ꯀꯌꯥ ꯐꯣꯀꯁ ꯇꯧꯔꯨꯗ꯭ꯔꯦ ꯑꯗꯨꯏ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯈꯔ ꯂꯩꯔꯒ ꯀꯩꯅꯣꯁꯦ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯦꯐꯇꯅꯦꯟ ꯍꯤꯃꯥꯂꯌꯥꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯎꯕꯤꯕꯗꯒꯤ ꯒ꯭ꯔꯦꯚꯤꯇꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯃꯥꯁꯨ ꯌꯥꯝ ꯍꯦꯜꯞꯐꯨꯜ ꯑꯣꯏꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ 9 months ꯂꯩꯔꯒ ꯑꯟꯁꯔꯁꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯗꯤ ꯑꯗꯨꯝ ꯊꯨꯅ ꯄꯤꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯦꯕ꯭ꯔꯤ ꯋꯤꯛꯁꯇ 10 ꯀꯣꯄꯤꯁꯦ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ MICꯗ ꯊꯥꯖꯕꯅꯦꯕ ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯟꯗ ꯃꯣꯏꯒꯤ ꯈꯟꯒꯠꯂꯕ 82 ꯁꯦꯂꯦꯛꯇꯦꯠ ꯀꯦꯟꯗꯤꯗꯦꯠꯀꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯄꯤꯌꯣꯅ MICꯅꯁꯨ ꯑꯣꯔꯗꯔ ꯊꯣꯛꯑꯦꯕ ꯄꯤꯈ꯭ꯔꯣꯅ ꯑꯗꯨꯒ MPSCꯅ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯂꯥꯛꯑꯦ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯔꯠ ꯄꯥꯔꯇꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯅꯤꯅꯀꯣ ꯑꯗꯣ ꯍꯥꯏ ꯀꯣꯔꯠꯇꯁꯨ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯁꯤꯡꯒꯜ ꯕꯦꯟꯁꯇꯁꯨ ꯑꯟꯁꯔ 82ꯁꯦ ꯄꯤꯈ꯭ꯔꯣꯅ ꯍꯧꯖꯤꯛꯁꯦ ꯗꯕꯜ ꯕꯦꯟꯁꯇ ꯂꯩꯔꯤ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯁꯤꯗꯤ ꯌꯦꯡꯍꯧꯔꯒꯦ ꯃꯣꯏꯅ ꯏꯔꯤꯁꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦꯗꯣ ꯑꯗꯒꯤ ꯍꯌꯦꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ RTIꯒꯤ ꯀꯦꯁ ꯑꯃꯗꯤ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯦ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯏ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯜꯂꯦ ꯍꯥꯏꯅ ꯍꯧꯖꯤꯛꯃꯛ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯃꯈꯣꯏ 32ꯒꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯁꯨ ꯌꯦꯡꯅꯕꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯁꯦꯁꯇ ꯑꯣꯜꯔꯦꯗꯤ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏ ꯀꯣꯔꯠꯇ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯃꯁꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯈꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ MPSCꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯔꯨꯝꯗ ꯂꯩꯒꯗꯧꯕ ꯀꯤ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯣꯡ ꯔꯨꯝ ꯑꯁꯤꯒꯤ ꯀꯤ ꯁꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒꯤ DC ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤꯒꯗꯧꯔꯕ ꯆꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯁꯇꯤꯐꯥꯏ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯤꯡꯅꯕ ꯌꯥꯏ ꯁꯤ ꯃꯇꯥꯡꯗ ꯇꯞ ꯊꯝꯕꯤꯌꯨ ꯃꯗꯨꯒꯤꯗꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯩꯅꯕꯗ ꯆꯨꯝꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯥꯅ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯂꯩꯍꯧꯔꯤꯕ MPSC ꯀꯥꯡꯕꯨꯗꯨꯅ ꯃꯁꯤ ꯋꯥꯊꯣꯛ ꯂꯥꯛꯀꯅꯤ ꯁꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯤꯜꯂꯁꯦꯅ ꯃꯥꯅ ꯇꯥꯕ ꯔꯥꯏ ꯑꯣꯏꯕ꯭ꯔꯥ ꯃꯥꯅ ꯍꯦꯛꯇ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯣꯏ ꯃꯅꯨꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯊꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦꯅ ꯑꯩ ꯈꯜꯂꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ
कोर्ट की अदगी सुप्रीम कोर्ट की नत्रगा हाई कोर्ट की अदगी दागी सुम मदुगी वर्डिक अमा मदुगी जजमेंट अमा सुम गायरगा मखोइगी एक्शन दी लो लो ममी म तारकपा यो ngसाइने पंजखिबा जाना दी हाइपेट अपन बिहोद्रे ngसागी अखोइगी मतमदुगी हाइतारे मतम 2016 से कांग्रेस ना पाइबनी मतमदुदा अखोइगी बीजेपी कांगबुसने यामना कन्ना अखोइगी इहो होदुना इंटरव्यू थुगाइनी गाइना रैली लाक्तना तौखिबा मोइदि अमुक पोस्टिंग अमुक पिसलक्पा मोहिनी सरकार पाए कांदा सी मतंग थंबिरम अखोगी एग्जाम सी मणिपुर गवर्नमेंट की रोल से करिनो कांदा अखोगी अहांग पोस्ट खर लेरे अहांग पोस्ट की मी सिंसी लोबियू एग्जाम तोबियू ना थाबनी थाखिबनी रेकमेंड तौर थाबनी कैबिनेट की तौरगा थार कांदा मधुगी एग्जाम पांगथोकपगी मागी मोम मतौ अदगी कमाई तौदना क्वेश्चन सेंगबनी सी कमाई येंगनी हाब मयामदो मोइ लोइमक सिगी थोदांग पुनमक सिगी MPSC गिनी मणिपुर गवर्नमेंट की खुदम संगलिति करीम तो संगलिति सिमा अदगी ngसागी एग्जाम सी पांगथोए पांगथोकांदा लोइरे असुंबा अरानबा याव मयाम यावबुदुना अदुना तोंगानम थमजिको मागी प्रोसीड्यूर दो बाबा सुमाय तौदुना नखोइना खल्लो नखोइदा पिरखिबा लेटर अदुगी मतुंग नखो एग्जाम पांगथोए सी मीसिंग सी खल्ले ना माना रेकमेंड तौरे ना सी मा थाकदनेबो थबक हापेन तौदोंग ते रेकमेंड तौरे हाक्तोनी रेकमेंड तौ मतुंगिना ngसाई मोइदो फिट तौदोइने फिट तौदोइने अदुगा फिट तौरकांदा कदौरे मोइ पोस्टिंग पिबदु गवर्नमेंट की मागी मसाकनो लेबिसुना माई पोस्टिंग पिबा हाबदु होनबिनेबो ख्वाइदगी मरुओइबो पोतुदी ngसागी ममांगी अखोगी गवर्नमेंट अथरगना हौजिक गवर्नमेंट सिगी अखोइदी मराल याम लैना अखोइदी हाइबगम मोइ मरमदी कॉन्स्टिट्यूशन की कानून की मतुंगिना मसिगी एग्जाम सिगी पांगथोकपगी देन हाइदोकपगी मागी रेस्पोंसिबिलिटी पुनबसिंग से MPSC की ओहम थोएना आइदी थमनिंगे अदुना ओजे अखोइना हाइबि याबसे येंगसेब को ngसागी कनोगिदा कोर्ट सलुरे कोर्ट सलकना मी अनिगी इंक्वायरी कमिटी एम सेमे ngसागी हाइ मोइ मरफु निथोइगी आंसर स्क्रिप्ट तो येंगबा फंगदेना हाइसे सिसु नाकलमनी अदुबो ngसागी कनोसिनदी जज अमा यावरगा IS ऑफिसर रिटे IS ऑफिसर अमा यावरगा मोइना थिजनगिबा मोइना येंगिबा मोगी इंक्वायरी दुदरी अदु मांगददी ngसागी मोइ कुन मरफु निथोइगी सिएदसु आई येंग्रेना लवे येंगदबदी यापोते मोइना कोर्टना पीबा कैनोनी मतिक मयाइनी मोइ लो येंग्रेन खाली अदुगी मतुंगिना रिप्लाई सि लाइने अदुदा लाखपदुदा अखोइ मागी कमिटी दुदा हाइगे पोतु अकीबा फंगे हौबदगी लोइबोक्सिंगि लोइ लान मालिने अखोइ येंकांदा अखोइगी ngसागी हेड एग्जामिनर यावदना एग्जाम कंडक्ट तौइ हाइगुंबा काय सकिन खंदबो अदगिदी ngसागी इन्विजिलेटर की सोइ से तौदबा मफम सिदा आंसर स्क्रिप्ट सिदा मार्क पिसली गाय अदुगदी चेदु सिंदुए हाब ताक नत्रो मान हाइसिंजे सिंग मयाम यावरी हाबने पोस्टसिंजे अदु उरकानुदा मी रिपोर्ट म पिखल आइने रिपोर्ट तु अदुदा बेसिस ओरगा आइदी पिथरक पोर्ट ने खले सिगी ngसाई कनोसे अखोगी जजमेंट अमा पि अखोइना पाइजरी जजमेंट से अदु ओइगने न खले आई खांग मखोइदा फंगदबई वानी अदु जजदुदी कसागी कनो ओइबा मी मुइ अनि कमिटी साइ क्वारी दु येंग्रबनी हाइजबई वानी मोइदा ते मयाम द कंट्रोलरगसु येंग्रब पोट अमने हेवानी अदु हौजिकति येंगसु यारे येंगदसु यारे क्वास तौरबनी हौजिकति उरेदना असोय मयाम पिक थले जकोइ खांगेदना याम यावे अदगिदी अखोगी कनोगी गाइडलाइन से सुंगसेम सेमदना यावदना आंसर स्क्रिप्ट से अखोय आंसर स्क्रिप्ट से इवैल्यूएशन तौई गाइडलाइन पैखा एग्जाम पांगथोक तारगदी कमाय तौदना मार्क पिनी क्वेश्चन कमाय तौनो सेमनी कनाना सी येंगनी हागुंबा अदगिदी ngसाई कोडिंग तौरिबसे कोडिंग तौरिसे कनाना पाइगे हाकंदा ngसाई MPSC सेक्रेटरी ना पाइगदबनेबो माना मदु पाइबा माना अखो एग्जामिनर अदु नेपस मा यापु यादबा म्याम यावरे माई मथौ तोंगानोम लेयेबा सी पोस्ट से पुलप सुसलगा माना पैखागी रिजल्ट मंगोंदा पाइबा माना सुसन लांगबा तौरगदी मादी थाइनगी निंथौगा सब मानरे हाबदी आराम म्याम लै तौयाय मंगोंदा जुडिशरी सुमाना पाइसनबा अदगिदी कनोसु एग्जीक्यूटिव सुमाना पाइसनबा लेजिस्लेचर सुमाना पाइसन बिमोंदा लोइ पाइबदुदी या पोंतेबा अदुगी पोट अमसो उ फंगेबा अदुना सिदा आइना हाइनिंग अंखलै मणिपुर गवर्नमेंट उजिक्सी मैं तारे हाना खंगदसु कोर्ट की ऑर्डर अमा लाए आइदी CBI की सिंगाइदना FIR अमा लखलनी FIR अमा लखलगा आइदी करिगु मखरदि हाना तहोनी सिम अदगिदी मसीदा अखोई एग्जाम से अरानबसी कोर्ट पुथोएको स्मा मयाम लालेना लालबनिना लालिब मिसिंदु कना कनानो इन्विजिलेटर न लानब्रा इवैल्यूएशन तौबदा लानबा मी यावब्रा अदगिदी सेक्रेटरी न लानब्रा चेयरमैन न लानब्रा एग्जाम सिल्लिबदु संगिब सनमदो मोइदगिसु लौकदनेब अदुगा नौना अमस पांथोकप याइको सिगिजे
ꯄꯥꯡꯊꯣꯛꯄꯒꯤ ꯃꯑꯣꯡ ꯂꯩꯔꯤꯅꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯗꯤ ꯋꯥꯠꯂꯤꯕꯅꯤꯅ ꯑꯃꯨꯛ ꯅꯧꯅ ꯄꯥꯡꯊꯣꯔꯛꯄꯁꯨ ꯌꯥꯏ ꯒꯃꯦꯟꯅ ꯑꯅꯧꯕ ꯑꯣꯔꯗꯔ ꯊꯣꯛꯄꯁꯨ ꯌꯥꯏ ꯊꯣꯔꯛꯀꯥꯟꯗꯨꯗ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝꯗꯣ ꯃꯗꯨꯁꯨ ꯑꯩꯗꯤ ꯀꯥꯡꯕꯨꯁꯤꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯆꯍꯤ ꯈꯔꯗꯤ ꯖꯦꯜ ꯆꯪꯒꯅꯤ ꯆꯍꯤ 14 ꯂꯩꯕ ꯌꯥꯏ 15 ꯂꯩꯕ ꯌꯥꯏ ꯑꯩꯒꯤ ꯋꯥꯗꯤ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯑꯁꯤꯅ MPSCꯗ ꯊꯥꯖꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯍꯟꯗꯛꯁꯤ ꯅꯠꯇꯦꯀꯣ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ DPC ꯌꯥꯎꯏ ꯑꯗꯨꯒ ꯂꯥꯛꯑꯀꯥꯟꯗ ꯀꯩꯗꯧꯅꯗꯣꯏꯅꯣꯗ ꯈꯟꯁꯨ ꯈꯜꯂꯣꯏꯗ ꯈꯪꯒꯗꯕ ꯃꯤꯗꯤ ꯃꯣꯏꯗꯣ ꯂꯣꯏ ꯂꯩꯈ꯭ꯔꯕꯅꯤ ꯄꯩꯁꯥ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ MPSCꯗ ꯌꯧꯔꯝꯃꯦ ꯍꯥꯏꯕꯁꯦ ꯁꯤꯅ ꯍꯩ ꯁꯦꯡꯉꯦꯕ ꯁꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯃꯤ ꯇꯥꯍꯜꯂꯤꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯦꯕ ꯀꯌꯥꯝ ꯁꯥꯊꯤꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤꯗꯩꯗ ꯈꯜꯂꯤꯁꯤ MCS 19ꯅꯤ MPS 13ꯅꯤ ꯑꯗꯨꯒ STC 94ꯅꯤ ꯑꯗꯨꯒ MSS ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ ꯃꯣꯏꯁꯤ 4ꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ MCSꯁꯤꯅ ꯍꯌꯦꯡ promotion pirakadoise IS promotion pirakadoine MPSC na IPS pirakadoine natra ado moisi India ki administration da yarokadoine ba porse moi gumba hoi aina hajerse loimak nathade ko aramba toromba singduni ko ai moi asumba to bodu ai hai ngam pote moi di sorgumbani aina ai di madu di ko khoromjari ni bhama mine na aramba yor myam do aramba torusing do aduni ko moi gumbana akhoi India gi system asi then adu akhoi Manipur gi miam gi kaino sibu akhoi lasang oiba post bu mangthok pai ba sibu yaning brava chi ya brava moi do phabi usi punbi usi ni Manipur government akhoi CBI hangta su port abode CBI da sinare Manipur government di pak toya jadu mandre CBI gi port ma lakan uda hayang phaba punba su CBI na to kodo male si post di CBI case hoina to hrani case hoina torgan da CBI na loi tor moi su phaba ade port post su CBI na to kodo male ado ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤꯗꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯦꯡꯍꯧꯔꯁꯦꯕ ꯑꯗꯣ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃ ꯑꯩꯈꯣꯏ ꯐꯖꯅ ꯎꯔꯦꯗꯅ ꯎꯔꯀꯥꯟꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯏꯗꯒꯦꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅ ꯑꯝꯇ ꯐꯖꯅ ꯇꯦꯡꯊꯣꯛꯍꯧꯁꯦꯕ ꯉꯁꯥꯏ ꯑꯁꯣꯏꯕꯁꯤꯡꯁꯤ ꯎꯔꯀꯥꯟꯁꯤꯗ ꯑꯝꯇ ꯁꯤꯠꯇꯣꯛꯍꯧꯁꯤ ꯀꯩꯗꯧꯒꯦ ꯑꯔꯥꯟꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯡꯁꯦ ꯑꯁꯤ ꯌꯥꯔꯒꯗꯤ MPSCꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯛꯖꯥꯝꯕꯨꯗꯤ ꯑꯦꯛꯖꯥꯝ ꯉꯥꯛꯇꯅꯤꯀꯣ ꯑꯅꯝꯕꯗꯤ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯩ ꯀꯩꯅꯣ ꯃꯁꯤꯕꯨ ꯅꯧꯅ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄꯅ ꯐꯕ꯭ꯔꯥ ꯑꯔꯤ ꯑꯅꯧ ꯁꯤꯟꯗꯣꯛꯄꯅ ꯐꯕ꯭ꯔꯥ ꯃꯀꯣꯛꯇꯩ ꯍꯧꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯖꯁꯃꯦꯟ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯁꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯗꯨꯅꯁꯨ ꯂꯥꯛꯑꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯋꯥꯊꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯕ ꯃꯁꯤꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯆꯞ ꯆꯥꯕ ꯊꯧꯔꯥꯡ ꯑꯃ ꯊꯧꯁꯤꯜ ꯑꯃ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯃꯣꯃꯣꯟꯗ ꯇꯦꯟꯇꯪꯅ ꯂꯥꯛꯆꯍꯧꯒꯦ ꯃꯇꯝꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯃ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯊꯔꯤꯕ ꯀꯦꯁꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤꯕ ꯑꯃ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯃꯁꯤ ꯄꯣꯁꯇꯤꯡ ꯄꯤꯁꯜꯂꯒ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯌꯥꯏ ꯃꯁꯤ ꯇꯦꯟꯇꯪꯅ ꯊꯝꯕꯤꯌꯨ ꯃꯁꯤ ꯃꯇꯝꯗꯨꯗ ꯀꯣꯔꯠꯅ ꯑꯩꯅ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯃꯇꯝꯗꯨꯗ ꯀꯣꯔꯠꯅ ꯍꯥꯏꯗꯣꯛꯄ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯑꯃ ꯄꯤꯈꯤꯕ ꯃꯥꯜꯂꯦ ꯑꯩꯅ ꯑꯗꯨꯒꯤ ꯀꯣꯔꯠꯀꯤ ꯑꯗꯨꯒꯤ ꯕꯔꯗꯤꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯇꯧꯈꯤꯕꯅꯤ ꯃꯁꯤ ꯑꯗꯨꯕꯨ ꯁꯕꯖꯦꯛ ꯇꯨ ꯑꯥꯎꯠꯀꯝ ꯁꯤꯃ ꯍꯧꯖꯤꯛ ꯂꯥꯛꯏꯗꯅ ꯀꯣꯔꯠꯀꯤꯗꯤ ꯃꯥ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯗ ꯑꯍꯥꯟꯕꯒꯤ ꯄꯤꯈꯤꯕꯅꯦ ꯑꯗꯨꯒꯤ ꯖꯖꯃꯦꯟꯗ ꯑꯃꯨꯛ ꯇꯧꯅꯔꯛꯄꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯣꯛꯈꯤꯕꯁꯦ ꯀꯣꯔꯠꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯤꯇꯪ ꯑꯦꯗ ꯇꯧꯁꯤꯟꯖꯔꯒꯦ ꯀꯣꯔꯠꯅꯗꯤ 2000 MCS 2016ꯒꯤ ꯑꯦꯛꯖꯥꯝ ꯃꯦꯟꯁ ꯑꯦꯛꯖꯥꯝꯗꯒꯤ ꯑꯊꯤꯡꯕ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯦꯄꯣꯏꯟꯃꯦꯟꯠ ꯄꯤꯕ ꯄꯤꯗꯕꯗꯨꯗꯤ ꯀꯣꯔꯠꯅ ꯀꯩꯝꯇ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯑꯦꯗ ꯇꯧꯁꯤꯟꯖꯕ ꯌꯥꯒꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯁꯨꯔꯦꯟꯁꯁꯦ ꯑꯩꯈꯣꯏ ꯀꯦꯁꯁꯦ ꯁꯨꯝ ꯆꯦꯟꯖꯔ ꯃꯇꯝꯗ ꯑꯩꯈꯣꯏ CMꯒꯁꯨ ꯎꯅꯖꯔꯨꯔꯦ CMꯅꯁꯨ ꯑꯩꯈꯣꯏꯗ ꯑꯦꯁꯨꯔꯦꯟꯁ ꯑꯃꯗꯤ ꯄꯤꯕꯤꯔꯛꯏ ꯃꯥ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯦ ꯑꯁꯥꯝꯗ ꯀꯩꯗ ꯇꯧꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯗꯤꯀꯣ ꯉꯝꯗꯦꯅ ꯍꯥꯏ ꯑꯗꯨ ꯃꯥꯅ ꯑꯦꯁꯨꯔꯦꯟꯁ ꯑꯃꯗꯤ ꯍꯥꯏꯕꯤꯔꯛꯀꯦꯗ ꯅꯣꯏ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯄꯨ ꯂꯥꯛꯑꯣ ꯃꯥ ꯑꯗꯨꯝ ꯐꯖꯅ ꯑꯦꯛ ꯇꯧꯒꯦꯅ ꯁꯤꯒꯤ ꯑꯦꯁꯨꯔꯦꯟꯁ ꯑꯃꯗꯤ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ CMꯗꯨ ꯎꯅꯖꯔꯒ ꯃꯉꯣꯟꯒꯤ ꯑꯗꯨꯒꯤꯗꯣ ꯑꯝꯇꯪ ꯑꯦꯁꯨꯔꯦꯟꯁ ꯑꯃ ꯂꯧꯖꯒꯦ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯌꯣꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯇꯪꯅ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯥꯒꯤ ꯐ꯭ꯔꯦꯁ ꯑꯦꯛꯖꯥꯝ ꯑꯃ ꯃꯥꯅ ꯅꯣꯇꯤꯁ ꯊꯣꯛꯑꯒ ꯇꯧ ꯍꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯌꯥꯎꯒꯨꯝ ꯇꯧ ꯌꯥꯎꯋꯦ ꯐ꯭ꯔꯦꯁ ꯑꯃ ꯇꯧꯔꯣꯅ ꯍꯥꯏꯔꯒꯗꯤ open to MPSC ꯅ ꯑꯗꯨꯗꯤ ꯄꯩꯈꯥ ꯑꯃ ꯍꯜꯂꯅꯤ ꯄꯔꯤꯈꯥꯗꯤ ꯄꯩꯈꯥ ꯑꯃ ꯍꯜꯂꯣ ꯍꯥꯏꯔꯦ ꯑꯟꯇꯤꯜ ꯑꯦꯟ ꯑꯟꯂꯦꯁ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯀꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯂꯥꯛꯄ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯕꯔꯗꯤꯛꯇꯣ ꯈꯤꯇꯪꯗꯤ ꯉꯥꯏꯕ ꯑꯃꯗꯤ ꯗꯔꯀꯥꯔꯗꯤ ꯑꯣꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯉꯥꯏꯗꯕ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯁꯤꯗ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯃꯌꯥꯝꯗ ꯑꯁꯨꯝꯕ ꯄꯣꯠ ꯑꯃ ꯑꯁꯨꯝꯕ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯏꯅ ꯄꯤꯔꯤꯕ ꯃꯌꯥꯝꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯕꯤꯔꯣ ꯃꯥꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯍꯧꯕ ꯌꯥꯔꯦ ꯃꯔꯛ ꯑꯩꯈꯣꯏꯅ ꯀꯦꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯌꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯦꯛ ꯄꯤꯈꯤꯕ ꯍꯥꯏꯐꯦꯠ ꯃꯣꯏꯗꯀꯣ ꯃꯣꯏꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯕꯅꯤꯅ ꯃꯣꯏꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯌꯔ ꯒꯨꯔꯨꯃꯌꯨꯝ ꯄꯨꯁꯄꯥ RK ꯗꯤꯄꯛ
ꯑꯗꯒꯤ ꯇꯥꯃꯣ ꯁꯥꯄꯝ ꯕꯤꯁ꯭ꯋꯖꯤꯠ ꯑꯗꯒꯤ ꯑꯣꯖꯥ ꯃꯣꯃꯣꯟ ꯑꯗꯒꯤ ꯑꯣꯖꯥ ꯅꯤꯔꯃꯣꯜ ꯆꯥꯟ ꯃꯣꯏꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯒ ꯀꯦꯁꯁꯤ ꯍꯥꯏ ꯀꯣꯔꯠꯇ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯦꯞꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯈꯤꯅꯤ ꯃꯣꯏꯒꯤꯁꯨ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯋꯤꯖꯩ ꯍꯥꯏꯐꯦꯠ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯑꯦꯁꯄꯤꯔꯦꯟ MPSC 2016ꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯦꯗꯚꯣꯀꯦꯠꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯈꯨꯠꯁꯝꯅꯔꯒ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯏꯔꯕ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯥꯡ ꯑꯁꯤꯒꯨꯝꯕ ꯊꯧꯁꯤꯜ ꯑꯁꯤ ꯁꯦꯝꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯍꯩꯗꯤ ꯉꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯂꯦ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯄꯨꯔꯒ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯑꯗꯨ ꯂꯧꯈꯠꯀꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯁꯨ ꯄꯤꯈꯤꯕ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯣꯔꯗꯔ ꯑꯁꯤ ꯇꯥꯕꯤꯔꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯔꯒ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯦꯅꯦꯂꯤꯁꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ MPSCꯗ ꯊꯝꯃꯝꯕ ꯊꯥꯖꯕꯁꯤꯡ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯔꯚꯦꯟꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯊꯕꯛ ꯇꯧꯒꯅꯤ ꯊꯕꯛ ꯆꯪꯖꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯥꯡꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯞ ꯆꯥꯔꯕ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯑꯆꯧꯕ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯃꯛꯅ ꯁꯔꯨꯛ ꯌꯥꯕꯒꯤꯗꯃꯛꯇ ꯊꯕꯛ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯏꯃꯦꯜ ID impactvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯈꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ